ꯃꯌꯥꯝꯕ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯨꯝꯍꯠꯄ ꯃꯤꯇ꯭ꯔꯪ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ. ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯂꯩꯃꯀꯣꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ, ꯊꯝꯕꯥꯜꯁꯅꯥ ꯀꯧꯕꯤ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ. ꯊꯝꯕꯥꯜꯁꯅꯥ ꯑꯁꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯒꯤꯗꯃꯛꯇꯗꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯁꯛ ꯑꯁꯤ ꯊꯤꯃꯟꯕꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯃꯛ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯕꯤꯔꯝꯃꯤ. ꯂꯩꯕꯥꯛꯀꯤ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯧꯔꯝꯁꯤꯡꯗ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯑꯗꯨ ꯃꯤꯅ ꯁꯨꯡꯅꯦꯛ ꯅꯦꯛꯄꯤꯔꯝꯗꯦ. ꯅꯣꯡꯃ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯂꯩꯃꯀꯣꯜ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯀꯨꯝꯍꯩ ꯑꯗꯨꯗ ꯊꯝꯕꯥꯜꯁꯅꯥꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯍꯩꯁꯤꯡꯕꯗꯨ ꯎꯠꯄ ꯌꯥꯎꯔꯝꯃꯤ. ꯊꯝꯕꯥꯜꯁꯅꯥꯗꯨ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠ ꯁꯨꯝꯍꯠꯄ ꯃꯈꯩ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯤꯉꯩ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯃ ꯁꯦꯟꯌꯦꯛ ꯑꯃ ꯄꯥꯏꯔꯒ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯤꯇ꯭ꯔꯪ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯗ ꯂꯣꯏꯅ ꯑꯃꯨꯛ ꯌꯦꯡꯅꯩ. ꯅꯨꯄꯥꯗꯨ ꯊꯝꯕꯥꯜꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅꯁꯨ ꯌꯦꯡꯂꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯁꯦꯟꯌꯦꯛꯇꯨ ꯊꯝꯕꯥꯜꯁꯅꯥꯒꯤ ꯁꯦꯟꯒꯥꯎꯗ ꯍꯥꯞꯄꯒ ꯊꯝꯕꯥꯜꯁꯅꯥꯗ, "ꯏꯆꯜꯒꯤ ꯀꯨꯝꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯏꯆꯜꯕꯨ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ. ꯍꯧꯖꯤꯛ ꯏꯆꯜꯅ ꯃꯩꯗꯒꯤ ꯀꯨꯔꯥꯛ ꯑꯣꯜꯍꯟꯕ ꯉꯝꯈꯤꯕꯗꯣ ꯃꯤꯌꯥꯝꯅ ꯑꯍꯧꯕ ꯈꯨꯕꯥꯛ ꯑꯃ ꯈꯨꯅꯈꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯏꯆꯜꯒꯤ ꯃꯐꯝꯗ ꯑꯉꯝꯕ ꯁꯦꯟꯌꯦꯛ ꯑꯁꯦ ꯑꯌꯦꯡꯃꯜ ꯑꯣꯏꯅ ꯍꯥꯞꯆꯕꯅꯤ. ꯃꯤꯇ꯭ꯔꯪ ꯑꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯝ ꯇꯧꯕꯤꯈꯣ." ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯍꯧꯔꯤ. ꯊꯝꯕꯥꯜꯁꯅꯥꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯅ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯍꯧꯔꯤ. ꯃꯤꯇ꯭ꯔꯪ ꯌꯦꯡꯕ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯅꯍꯥ ꯑꯗꯨꯗ, "ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯡꯊꯦꯝꯗꯣ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯣ?" ꯊꯝꯕꯥꯜꯁꯅꯥꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ. "ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯒ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯁꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯒ ꯂꯩꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯈꯪꯅꯤ ꯑꯩꯉꯣꯟꯗ ꯅꯣꯛꯂꯒ ꯌꯦꯡꯂꯝꯕ." ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯤꯇ꯭ꯔꯪꯁꯤꯗ ꯌꯦꯡꯅꯔꯒꯁꯨ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯐꯝ ꯊꯣꯛꯇ꯭ꯔꯣ? ꯊꯝꯕꯥꯜꯁꯅꯥꯗꯨ ꯃꯥꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯗ ꯀꯣꯛ ꯊꯥꯗꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ. ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯗꯨ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯧꯔꯒ ꯕꯪ ꯂꯥꯎꯅ ꯄꯣꯈꯥꯏꯔꯛꯏ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ, ꯃꯤꯇ꯭ꯔꯪ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ. ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ, "ꯀꯔꯤꯅꯣꯗꯣ ꯏꯕꯦꯝꯃ, ꯑꯩꯒꯤ ꯁꯦꯟꯌꯦꯛ ꯃꯃꯜ ꯎꯔꯣꯛ ꯑꯁꯤꯅ ꯃꯩ ꯑꯣꯜꯂꯒ ꯆꯥꯛꯂꯤꯕꯁꯤꯔꯥ?" ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯂꯒ, "ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕꯤ ꯏꯕꯦꯝꯃ, ꯅꯪꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯌꯥꯔꯒꯗꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯑꯃꯨꯛꯇꯒ ꯍꯜꯂꯣ. ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯁꯦꯟꯌꯦꯛ ꯃꯃꯜ ꯍꯟꯖꯤꯜꯍꯜꯂꯣ. ꯏꯕꯦꯝꯃꯗꯤ ꯁꯛꯅ ꯆꯥꯕ ꯅꯠꯇꯦꯗꯣ. ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯁꯤꯅ ꯆꯥꯕꯅꯤꯗꯣ. ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ?" ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯅꯩ. ꯊꯝꯕꯥꯜꯁꯅꯥꯗꯨ ꯃꯇꯣꯝꯇ ꯋꯥꯔꯧꯖꯔꯤ. "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯛ ꯐꯖꯕꯤ, ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯁꯣꯏꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯅꯔꯝꯒꯅꯤꯀꯣ." ꯉꯁꯥꯏꯒꯤ ꯊꯝꯕꯥꯜꯁꯅꯥꯗ ꯁꯦꯟꯌꯦꯛ ꯊꯥꯗꯔꯝꯕ ꯅꯨꯄꯥ ꯅꯤꯡꯊꯦꯝꯕꯁꯨ ꯊꯝꯕꯥꯜꯁꯅꯥꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯌꯦꯡꯂꯝꯂꯤ. ꯊꯝꯕꯥꯜꯁꯅꯥꯅ ꯃꯌꯥꯝꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯪꯒꯤ ꯅꯍꯩꯅ ꯆꯥꯕꯅꯤꯗꯣ. ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯅꯪꯒꯤ ꯅꯍꯩꯁꯤꯅ ꯊꯥꯛꯄ ꯑꯣꯏꯔꯝꯅꯤꯗꯣ. ꯅꯁꯛ ꯅꯇꯧꯅ ꯐꯖꯗꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯒ ꯄꯥꯕꯛꯁꯤꯡ ꯁꯨꯃꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗꯣ. ꯁꯦꯟ ꯇꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ. ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯆꯔꯤꯕ ꯅꯃꯤꯡ ꯑꯗꯣ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ." ꯅꯨꯄꯤ ꯑꯃꯅ ꯊꯝꯕꯥꯜꯁꯅꯥꯗ, "ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕꯅ ꯐꯖꯕ ꯁꯛ 1,000 ꯎꯠꯂꯨꯕꯁꯨ ꯐꯖꯕ 1,000 ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯊꯤꯕ ꯃꯁꯛ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯊꯤꯕ ꯃꯁꯛ ꯑꯗꯨꯅꯤ ꯃꯤꯌꯥꯝꯅ ꯎꯒꯗꯣꯏꯁꯦ. ꯃꯍꯧꯁꯥ ꯅꯪꯅ ꯁꯤꯡꯊꯥꯕ ꯌꯥꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯇꯧꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯒꯨꯟ ꯍꯟꯊꯅ ꯎꯍꯜꯂꯦꯗꯣ. ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤ." ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯐꯝꯒꯤ ꯅꯥꯀꯟꯗ ꯃꯤ ꯈꯔ ꯋꯥ ꯂꯥꯡꯅꯔꯛꯏ. ꯅꯨꯄꯥ ꯑꯃꯅ,
ꯑꯩ ꯃꯌꯥꯝ ꯑꯁꯣꯝꯗ ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯆꯧꯕ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯆꯠꯂꯦꯍꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯗ ꯑꯅꯧ ꯑꯇꯦ ꯌꯦꯡꯂꯨꯕꯅ ꯐꯅꯤ ꯏꯁꯥꯁꯤꯁꯨ ꯈꯔ ꯅꯤꯈꯥꯏꯍꯧꯒꯦ ꯃꯌꯥꯝꯗꯨ ꯖꯒꯣꯏ ꯏꯁꯩ ꯇꯧꯐꯝ ꯂꯣꯝꯗ ꯍꯨꯞꯇꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯥꯒꯤ ꯑꯇꯥꯕ ꯁꯦꯟꯌꯦꯛ ꯈꯔꯗꯨ ꯈꯣꯝꯖꯤꯜꯂꯒ ꯑꯩ ꯉꯁꯤꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯂꯦꯞꯂꯒꯦ ꯏꯪꯈꯣꯜ ꯀꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯟ ꯇꯥꯜꯂꯒꯦ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯉꯁꯥꯏ ꯃꯌꯥꯝꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯇꯔꯪ ꯑꯃꯗꯅꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛꯁꯨ ꯅꯥꯜꯂꯤ ꯑꯣ ꯁꯛ ꯊꯤꯔꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇ ꯌꯥꯗꯕ ꯑꯣꯏꯔꯦꯀꯣ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯒꯤ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯑꯔꯨꯕ ꯈꯔ ꯇꯨꯡꯂꯒ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯒꯦ ꯍꯦꯛ ꯑꯃꯨꯛ ꯇꯧꯏ ꯑꯁ ꯇꯨꯁꯤꯜꯂꯝꯅꯤꯗ ꯏꯁꯤꯡꯁꯤꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯎꯔꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯏꯁꯤꯡꯗ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯕ ꯑꯣꯏꯔꯦꯀꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗ꯭ꯔꯤꯕꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯊꯤꯕ ꯑꯩꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯕ ꯌꯥꯗꯕ ꯑꯣꯏꯔꯦꯀꯣ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯐꯝꯊꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯌꯦꯡꯂꯤꯉꯩ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯉꯁꯥꯏ ꯊꯝꯕꯥꯜ ꯁꯅꯥꯗ ꯁꯦꯟꯌꯦꯛ ꯊꯥꯗꯔꯝꯕ ꯅꯤꯡꯊꯦꯝꯕꯗꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯌꯦꯡꯂꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯏꯁꯤꯡꯒꯤ ꯃꯃꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯛꯇ ꯍꯧꯕ ꯎꯄꯥꯝꯕꯤ ꯑꯃꯗꯒꯤ ꯎꯅꯥ ꯑꯃ ꯀꯦꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯏ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗ ꯅꯤꯡꯊꯦꯝꯕꯗꯨ ꯃꯅꯥꯛꯇ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ ꯑꯁ ꯀꯅꯥꯅꯣ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯏꯕꯨꯡ ꯅꯤꯡꯊꯦꯝꯕꯅ ꯅꯣꯛꯂꯒ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ ꯅꯪꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯍꯪꯉꯣꯏ ꯐꯥꯒꯦ ꯍꯥꯏꯔꯣ ꯅꯤꯡꯊꯦꯝꯕꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨ ꯃꯤꯀꯨꯞ ꯑꯃ ꯀꯥꯎꯊꯣꯛꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯀꯗꯥꯏꯗ ꯍꯪꯉꯣꯏꯅꯣꯍꯦ ꯅꯪ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯁꯦꯟꯌꯦꯛ ꯊꯥꯗꯔꯝꯕꯗꯨꯔꯥ ꯅꯪꯒꯤ ꯈꯗꯥꯡꯒꯤ ꯀꯣꯏ ꯃꯆꯥ ꯃꯆꯥ ꯈꯔꯗꯨꯒ ꯆꯤꯟꯕꯥꯟ ꯃꯊꯛꯀꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯀꯣꯏ 2-3 ꯍꯧꯔꯤꯕꯗꯣ ꯑꯗꯨꯗ ꯈꯪꯍꯧꯏꯉꯣ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯏꯍꯦ ꯃꯥꯅꯦ ꯑꯗꯣ ꯅꯪꯕꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯑꯩꯔꯣ ꯏꯕꯣ ꯍꯣꯏ ꯑꯩ ꯌꯨꯝꯗ ꯍꯟꯕꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯗꯧꯔꯕꯅꯦ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯌꯨꯝ ꯇꯥꯗꯣꯏꯅꯤ ꯏꯕꯨꯡ ꯏꯍꯦ ꯑꯣ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗ ꯑꯩꯅ ꯃꯅꯥꯛꯇ ꯂꯦꯞꯄ ꯂꯩꯔꯝꯕꯁꯤꯗ ꯃꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂ ꯃꯥꯜꯂꯤꯅꯤ ꯐꯔꯦ ꯑꯩ ꯋꯥ ꯃꯈꯥ ꯍꯪꯉꯔꯣꯏ ꯌꯨꯝꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯅ ꯆꯠꯂꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯔꯤ ꯏꯕꯨꯡ ꯏꯍꯦ ꯑꯃꯨꯛꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤꯗ ꯆꯠꯂꯒ ꯌꯨꯝ ꯂꯣꯏꯅ ꯇꯥꯗꯣꯏꯅꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯤ ꯅꯇꯣꯝꯇ ꯍꯜꯂꯤꯁꯤ ꯀꯤꯔꯣ ꯏꯕꯨꯡ ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤꯅ ꯐꯠꯇꯕ ꯃꯤꯅ ꯐꯥꯔꯣꯏꯌꯦ ꯏꯍꯦ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯑꯉꯥꯎꯕ ꯅꯨꯄꯥ ꯈꯔꯅ ꯉꯥꯡꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯕꯣꯔꯩꯗꯣ ꯏꯕꯨꯡ ꯑꯩ ꯉꯁꯥꯏꯗꯤ ꯌꯥꯝ ꯏꯀꯥꯏꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯉꯁꯤ ꯊꯣꯛꯂꯔꯤ ꯑꯩ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯦ ꯇꯣꯛꯂꯒꯦ ꯈꯜꯂꯤ ꯌꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯏꯃꯨꯡ ꯄꯨꯔꯒꯦ ꯈꯜꯂꯤ ꯑꯣ ꯅꯕꯨꯗꯤ ꯅꯔꯧꯁꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯁꯣꯟꯊꯕ ꯋꯥꯈꯜ ꯐꯖꯕ ꯃꯥꯏꯊꯣꯡꯅ ꯏꯁꯥꯒꯤ ꯏꯒꯨꯟ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯐꯖꯕꯗꯤ ꯃꯤꯠꯀꯤ ꯂꯩꯇꯦꯡꯅꯤ ꯏꯍꯩ ꯍꯥꯏꯕꯁꯤꯅ ꯂꯧꯁꯤꯡꯅꯤ ꯄꯨꯀꯩꯅꯤ ꯏꯁꯥꯒꯤ ꯃꯁꯛꯇꯤ ꯅꯪꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯐꯖꯍꯟꯒꯗꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯇꯣꯏꯅ ꯌꯦꯡꯉꯤ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯏꯆꯣꯏꯕ ꯃꯥꯜꯂꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯅꯤꯡꯊꯦꯝꯕꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯅꯪ ꯑꯩꯒꯤ ꯁꯒꯣꯜꯗ ꯇꯣꯡꯉꯧ ꯂꯥꯎ ꯑꯩ ꯈꯣꯡ ꯆꯠꯀꯦ
ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯏꯕꯨꯡ, ꯌꯥꯝ ꯃꯝꯃꯦ, ꯍꯟꯕ ꯐꯔꯛ ꯇꯥꯅꯤꯌꯦ, ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯂꯝꯕꯤ ꯈꯪꯂꯣꯏꯌꯦ꯫ ꯅꯪ ꯃꯤꯇ꯭ꯔꯪ ꯍꯩꯔꯤꯗꯨꯗꯤ, ꯂꯝꯕꯤꯁꯦ ꯉꯥꯜꯍꯜꯂꯨ ꯀꯩꯅꯣ꯫ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯅꯤꯡꯊꯦꯝꯕꯗ ꯌꯦꯡꯂꯒ, ꯃꯩ ꯉꯥꯜꯍꯟꯕꯗꯤ ꯍꯩꯇꯤꯌꯦ ꯏꯕꯨꯡ꯫ ꯅꯤꯡꯊꯦꯝꯕꯅ ꯊꯝꯕꯥꯜ ꯁꯅꯥꯗ ꯌꯦꯡꯂꯒ, ꯊꯝꯕꯥꯜ ꯁꯅꯥ ꯏꯕꯦꯝꯃ, ꯏꯕꯨꯡꯗꯤ ꯑꯩꯒꯤ ꯃꯤꯡꯁꯨ ꯈꯪꯕꯤꯔꯝꯃꯤ꯫ ꯈꯪꯉꯤ ꯀꯩꯅꯣ, ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯀꯨꯏꯔꯦ ꯈꯪꯕ꯫ ꯖꯒꯣꯏ ꯁꯥꯕꯤ, ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯨꯗꯤ ꯈꯪꯗꯦ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯈꯪꯕ ꯀꯨꯏꯔꯦꯗ꯫ ꯑꯣ, ꯍꯣꯏ ꯏꯕꯨꯡ, ꯁꯨꯝ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪꯕꯨ ꯅꯇꯥꯎ ꯀꯣꯏꯆꯠ, ꯑꯁꯣꯏꯕꯅ ꯑꯩꯒꯤ ꯂꯝꯕꯤ ꯆꯨꯝꯍꯟꯕꯅꯤ꯫ ꯅꯪꯅ ꯉꯁꯥꯏ ꯁꯣꯏꯕꯗꯒꯤ ꯎꯔꯣꯛ ꯑꯃ ꯃꯩ ꯍꯧꯅ ꯆꯥꯛꯈꯤꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯉꯛꯅꯈꯤ꯫ ꯇꯟꯖꯥꯗꯣ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯧꯁꯤꯡ ꯃꯥꯡꯖꯤꯟ ꯊꯥꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕ, ꯑꯁꯣꯏꯕꯗꯨꯁꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯑꯅꯧꯕ ꯃꯈꯜ ꯑꯃ ꯑꯣꯏꯍꯜꯂꯝꯕ ꯌꯥꯏ꯫ ꯃꯁꯤꯅꯤ ꯑꯁꯣꯏꯕ ꯑꯃꯅ ꯂꯧꯁꯤꯡ ꯑꯃꯃꯝ ꯇꯝꯁꯤꯟꯖꯩ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯅꯤꯡꯊꯦꯝꯕꯗ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝꯕꯅ, ꯏꯆꯜ, ꯑꯩꯉꯣꯟꯗ ꯌꯦꯡꯅ ꯌꯦꯡꯅ ꯁꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ꯫ ꯑꯣ, ꯍꯣꯏ ꯏꯕꯨꯡ, ꯑꯩ ꯁꯒꯣꯜꯗ ꯀꯥꯔꯦꯀꯣ ꯏꯕꯨꯡ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯁꯨ ꯅꯪꯅ ꯁꯒꯣꯜꯗ ꯀꯥꯕꯗꯣ ꯎꯔꯦꯅꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯁꯒꯣꯜꯗ ꯇꯣꯡꯍꯜꯂꯒ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯤꯡꯗ ꯅꯤꯡꯊꯦꯝꯕꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯈꯔꯁꯨ ꯂꯥꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ, ꯏꯕꯨꯡ, ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯑꯣ, ꯀꯔꯝꯕꯅꯣ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ? ꯑꯥꯗꯒꯤ ꯁꯤꯅꯦ ꯏꯕꯨꯡ꯫ ꯀꯔꯝꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ ꯏꯆꯜ꯫ ꯏꯕꯨꯡ, ꯈꯪꯕꯤꯔꯨꯅꯨꯋꯣ, ꯍꯟꯕꯤꯔꯣ꯫ ꯅꯤꯡꯊꯦꯝꯗꯨ ꯌꯨꯝ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯂꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯌꯨꯝ ꯇꯥꯛꯇ꯭ꯔꯤꯕꯗꯨ ꯌꯨꯝꯂꯩ ꯀꯩꯔꯩ ꯅꯥꯇꯩ ꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯕ ꯅꯤꯡꯊꯦꯝꯕꯅꯁꯨ ꯈꯪꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯌꯥꯎꯕ ꯎꯈꯤꯗ꯭ꯔꯦ꯫ ꯃꯤꯇ꯭ꯔꯪ ꯌꯦꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯃꯣꯏ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯅꯤꯡꯊꯦꯝꯕꯅꯁꯨ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯆꯠꯄꯗ ꯊꯝꯕꯥꯜ ꯁꯅꯥ ꯌꯥꯎꯕ ꯎꯈꯤꯗ꯭ꯔꯦ꯫ ꯀꯨꯝꯍꯩ ꯃꯐꯝ ꯑꯃꯗꯅꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯦꯝꯕꯗ, ꯏꯌꯥꯝꯕ, ꯃꯤꯇ꯭ꯔꯪ ꯀꯥꯞꯄꯤ ꯏꯆꯜ ꯊꯝꯕꯥꯜ ꯁꯅꯥꯗꯣ ꯎꯗꯦꯗ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯀꯥꯞꯄꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ, ꯃꯤꯇ꯭ꯔꯪ ꯀꯥꯞꯄꯤ, ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯁꯤꯍꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯃꯣꯏ ꯃꯁꯦꯟ ꯉꯛꯅ ꯌꯦꯡꯅꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕꯅ ꯂꯩꯔꯤꯕꯗꯨ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯐꯝꯄꯥꯛ ꯑꯗꯨꯗ ꯎꯠꯅꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯁꯨ ꯑꯉꯛꯄ ꯊꯧꯔꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤ ꯑꯃ ꯀꯨꯝꯍꯩ ꯇꯧꯐꯝ ꯐꯝꯄꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯍꯥ ꯑꯃꯅ, ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯕꯣ? ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤꯗꯨ ꯐꯝꯄꯥꯛ ꯃꯊꯛꯇ ꯇꯞꯅ ꯀꯥꯈꯠꯂꯦ꯫ ꯐꯝꯄꯥꯛꯇꯨꯗ ꯀꯨꯝꯍꯩ ꯇꯧꯔꯤꯕꯁꯤꯡ ꯀꯨꯝꯍꯩ ꯇꯧꯕ ꯆꯞ ꯆꯞ ꯂꯦꯞꯅꯩ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯂꯥꯎꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯁꯤꯗꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯍꯦꯛꯇ ꯀꯥꯈꯠꯂꯛꯄꯁꯤꯕꯣ? ꯅꯤꯡꯊꯦꯝꯕꯗꯨ ꯃꯥꯒꯤ ꯈꯨꯠꯀꯤ ꯈꯨꯖꯤꯟꯗꯨ ꯆꯤꯛꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯎꯔꯛꯏ, ꯈꯨꯔꯥ, ꯃꯉꯣꯟꯗ ꯈꯠꯅꯕ ꯍꯧꯖꯁꯅꯨ꯫ ꯑꯁꯤꯁꯦ ꯂꯩꯃꯀꯣꯜꯒꯤ ꯁꯦꯜ ꯈ꯭ꯋꯥꯏ ꯄꯥꯏꯕ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯑꯃꯒꯤ ꯂꯥꯟꯃꯤꯅꯤꯅꯦꯉꯣ, ꯃꯥꯅꯅꯤꯅꯦ ꯀꯨꯝꯍꯩ ꯁꯤꯜꯂꯤꯁꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯅ, ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥ? ꯈꯨꯔꯥ, ꯑꯩ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯖꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯄꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯃꯌꯥꯝ, ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯁꯤ꯫ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯂꯦꯡꯈꯠꯄꯤꯌꯨ꯫
Somda Ningthembagi Lanmi adu Phambakta leplaga Tinbiriba miyam amadi Phambak asida thagon tawbiribasi Thagon marak thachaba sigidama ngakpinaba ikok nonjari Iyama Ningthembagi paujalni Laimako leibak asida thama chupna pangthokadoriba kumhaigi thauram makhal matensing asigi loisilakpada Mitang haibasingi athoi ahen changnamnabagi thauram ama pangthokchagadori Babok maraktagi nupa amana Ho yaye yaye Jagoi isai khire Mala onba yong sabagi kumai su khire Nupi amana amo Ho hagdong kaina long trai maru chonglaga lithan basu yengmada khire Yong di aisu saba hi kaino Mi khudimangna tawba ngamdabasing adubani kumai haribase Nupa amana Karino da ibema Kaibu mi amana hekta loiba ngamba nati Mamang khulgi taurim ibo pisakto kumai asinang naba chahi taruk wana kai loijaraklaga ngarang ta natro kaina chathoklamlibada ibema nang laini hekta haiganu ne nupi amana amo hoine yong sababu irai laini hekta haine nam phambak asida kakhatlaga yong amukta saru laudana adu ngamadi nangi seneng thadabige Ngasai makai nganglamba nupi adu phambak mathakta sat launa kakhatki aduga uwa tawduna yung hekta sagalai Teliba miyam adu wawa noi phambakta wa nganglamba lanmi adu su kana nokli Ningthembaga magi lanmi singduga su puna nokminnari phambak mayadi lepliba lanmi aduna noklaga Yare magi tawwa ngamasingnani kumai asibu mapung phanbiribase adudi mayam Kumai asigi aroiba numita mitrangi athoi ahen changdamnabagi tharamase mapung phanbinaba kumai roisingna laibak sin mathongna paujin pibinaba chingi paujelase aina itaw Ningthembagi mahut sinjaraga chachari Thambal sanaga magi mapaga do inkholda pothari khomaina thambalda Ibema nangbu pautubu tarabro Thambal sanana Kari paunabaji Ehe, mitrang chagi athoi ahen tanabagi thauram achauba ama kumai loisima numita pangthokani haribasidi kumhaigi thauram asigi marakta mitrang tawbasingi athoi ahen tanaba thauram aduna khwaidagi chauba thauram oigani haribadudi Baji aidi mitrang toi aduini inkholda napi kholise Yumgi mangoldagi thambangi mamana Ibema haijiluriba nahi adudi mai paktri phauba miyamda utpa thaugan tawba lepkan nangna khaliba wakhalado apang mamina khanma ngaktani mai thiba yaudana mai pakpa mi amata yaudabani thabak ama hek tawbaga mai hana paklaba mido madu kuina chatlaroidabani maso nongma natraga nongmadi soidana mai thiragadabani Thamban sanaga yumthangnaba Lifestyle modusu inkholda yompak tawriba mali Sambal wangmadagi moduna laurai Karigino na ibema nangna mitrang tawba toklibadubo Nang ase laimako laibak asida mina masak phajana khangnarabani ko Nang ama laibagini Tadaga itaimagase laikai khulasina ikai khumnaribase Lam thoklabadi wakhal tadaba pukchen pipa miyoidi thengnarakani Maduda Nangna pukning hantagadaba nateko Ningthau phauba lanmigi miwatai haiba paurau leiribani Mapan thoklabadi mi makhal yamna thengnarakani ko Thambal sanadu tumina amuk laikhri khomaina matomta Kadai-kadaidagi paurauno Maana ngangaklibasina Imana pokpadagi amukta phauba tadri magi paurau asidi Ningthemana laukthokibagi matung inna laimako leibakta leiriba mitrang tawba miyoising mitrang oraiba haunarakle laimako leibaki khul amadani hanuba amana naha tarakon mitrang kana tamli hanuba tamphajauna mitrang tawba naha amada tomba karangdo sumanya phaktoklaga nakokto sese hey aingona yingaune sese sumanya nakokto na sumaina karangda yungtharaga adumaina mani nang sida laune
Mani, nangna masigi pudolse Tombagi makok mapada karang mayayda thamgadabani. Tombadu makoktu karang mayayda manyunglaga. Oza, kok mapada pudon thamgadoido. Kadawdoino? Pudol sina nangi kok mapada thamaga nangi na kokto may thagadoribani. Kigano, kaishu tawre. Nangi kokto may chakpa hek hawrapaga midrang tawraga maydo aina muthai kadoribani. Tombadu makoktu makrang mapada longna yung tharaga susut kablai. Oza, ay midrang yawzaroy haiba. Hay, kigano ni nang ba? Midrang hai sidi si ngaktani. Nang na may hek chapaga ay nimuthat pa tamno nine. Soiraga na soirida na. Ha, natra niya ngangsa. Naha ama na. Oza, ay di kibide. Ibungo, nang di nasamso amata haude. Nakokto, karamhay na may thagadoribano ne. Karamhay na midrang tawgadoribano. Layma ko laybaki atopa khul amagi imung amadani. Amayba hanuba amana magi nupida. Nupi. Magi nupi hanubi aduna. Hanuba, karino ne. Nang nangasaydagi but kapnabagi saroy ngaroy kauthokpada sijinnaba. Mapot machay singdo mang aduda thamlaga. Haigadaba waso haide. Pangkaukta kauraga layribadubo. Ihe, ayna khalisay. Moigi midrang kapnabagi. Athoy ahen changdamnabaduda. Aigi, but break. Saroy ngaroy sing sisu. Sarok yahan sira. Sini khalibase. Aduga, nanga kanagi tawribase. Hoyne, kanaba yayni adusu hanuba. Ado, but break. Saroy ngaroy singdo. Tholakpada pabak sing kai kaidana chanakrabadi karam tawba. Ihe, adubunine. Mayamdagi tokhaiba angakpa phawanba adubunine. Athoy ahen changdamnaba haribase. Kanadi. Handaki midrang kapnabagi tharamasidi aisu yawshindaba yadre. But thoan mangambasisu midrang makhal amani. Hoyni hanuba. Chedagi kunu olhan mangamba khaktana midrang oibra. Ningthemba na mitrangi athoy ahen tanabagi thoram ama chawna hapchilubadagi layma ko laybakta pangthokliba kumai adu maming khangchat chakhalai. Atopa laybak kayada layma ko laybakta pangthokliba kumai adugi paw taba haunarakle. Sangjako kauba laybak amagi mafam amadani miyoy mga taru law khawna nupi amana. Iche, aidi law khawman thuna piyu haini. Layma ko laybakta mitrang kumay achawba ma tawgani hari mado yengluge. Nupi amana. Karino ibema natomda chatpa yaye bro. Aisu chatkadabagi khingdana layribani nahandagi. Laybak to khaijabagi wani. Charaw maraw naraga layminariba laybakni. Layma ko laybaka aikhoygi laybak siga punna laygak panminaramnibani. Konungsu amata oramnibani. Nupi amana law khawna. Karino ije aisu layma ko laybaki. Boroy khul ningol ni kaino. Aidi horendum chakrasira khalibani. Moigi mitrangi athoy ahen tanabada. Layma ko laybakta maming khwai chatpi thamasana kaubi angang nupi ama lay. Magi mitrang yengda lakta yaponte. Somda layma ko laybaktani. Kumhay tawphamda mitrang athoy ahen changdamnaba yawgadabasing mangjongnana maming matha bisinnaba lakpasa yawnari. Mitrang athoy ahen changdamnabagi maming pangkhatliba nupa aduna. Mathang changbiro. Mingga yumnaka layphamga haibiro. Mitrang tawba nupa aduna. Aigi ming ningthaujam pisak macha. Layphamna khonthok chingdum laikai. Kari upigadoribano. Adudi haidok chakhiro iyamba. Mitrang numita hekta yengbiro. Phare. Mathang changbiro. Ming yumna laypham hana haibiro. Aduga utpigadaba tharamsu haibiro. Ming laitonjam sanahan laypham. Laypham di haijararoi.
ꯑꯩꯒꯤ ꯇꯝꯊꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯏꯍꯩ ꯑꯁꯤꯕꯨ ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯐꯝ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕꯗ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯊꯣꯛꯄꯤꯈ꯭ꯔꯣ ꯇꯥꯗ꯫ ꯃꯁꯛꯁꯤꯒ ꯃꯤꯅ ꯍꯥꯠꯇꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯀꯥꯏꯅ, ꯍꯅꯨꯔꯕꯁꯦ꯫ ꯃꯊꯪ ꯀꯅꯥꯅꯣ? ꯆꯪꯕꯤꯔꯣ꯫ ꯃꯤꯡ ꯌꯨꯝꯅꯥꯛ ꯂꯩꯐꯝ ꯍꯥꯏꯕꯤꯔꯣ꯫ ꯃꯤꯇ꯭ꯔꯪ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯌꯥꯎꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡ ꯊꯝꯕꯥꯜꯁꯅꯥ꯫ ꯃꯤꯡ ꯈꯣꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯝꯕꯥꯜꯁꯅꯥꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯁꯤꯅꯤ ꯅꯤꯡꯊꯦꯝꯕꯅ ꯄꯥꯝꯕꯁꯨ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯟ, ꯃꯤꯡ ꯑꯁꯤꯅ ꯌꯥꯖꯔꯦ꯫ ꯃꯊꯪ ꯆꯪꯕꯤꯔꯛꯑꯣ꯫ ꯉꯁꯤ ꯑꯁꯤ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯈꯜ ꯃꯊꯦꯜ ꯊꯧꯔꯝꯁꯤꯡꯅ ꯌꯣꯝꯂꯕ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝꯗꯤ ꯖꯒꯣꯏ ꯀꯨꯝꯍꯩ ꯑꯇꯣꯞꯄ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤꯡꯗꯨ ꯃꯤ ꯑꯃꯠꯇ ꯇꯤꯟꯗ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯕꯅ ꯁꯤꯜꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕ ꯊꯧꯔꯝ ꯑꯗꯣꯝꯗ ꯃꯤ ꯂꯣꯏꯅ ꯍꯨꯞꯆꯤꯟꯅꯈ꯭ꯔꯦ꯫ ꯃꯤꯇ꯭ꯔꯪ ꯇꯧꯐꯝꯗ ꯃꯤꯡ ꯂꯥꯎꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯒꯜ ꯎꯠꯄꯤꯒꯗꯕꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯍꯧꯖꯤꯛ 139 ꯁꯨꯕ ꯃꯁꯤꯡ ꯀꯧꯊꯣꯛꯆꯔꯤ, ꯊꯣꯛꯄꯤꯔꯛꯂꯣ꯫ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯁꯌꯣꯜ ꯀꯥꯡꯕꯨ꯫ ꯃꯤꯡ ꯀꯧꯊꯣꯛꯄꯒ ꯅꯪꯍꯧꯗꯦ ꯏꯕꯣꯝꯆꯥꯗꯣ ꯃꯀꯣꯛꯇ ꯎꯆꯦꯛ 10ꯃꯨꯛ ꯇꯣꯡꯍꯜꯂꯒ ꯃꯂꯥ ꯑꯣꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯎꯆꯦꯛꯁꯤꯡꯗꯨ ꯐꯝꯕꯥꯛ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯍꯜꯂꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯂꯥ ꯄꯪꯑꯣꯟꯇ ꯑꯣꯜꯂꯤ꯫ ꯃꯤꯇ꯭ꯔꯪ ꯌꯦꯡꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯍꯥꯏꯔꯤꯕꯁꯦ ꯎꯆꯦꯛꯁꯤꯡꯁꯤꯔꯥ? ꯃꯤꯇ꯭ꯔꯪ ꯌꯦꯡꯒꯦ ꯂꯥꯛꯄꯅꯤ, ꯃꯂꯥ ꯑꯣꯟꯕ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯍꯣ ꯎꯆꯦꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯣꯏꯌꯤ, ꯌꯨꯝ ꯈꯨꯅꯨ ꯁꯦꯝꯕ꯭ꯔꯥꯎ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯤ꯫ ꯃꯤꯇ꯭ꯔꯪ ꯎꯠꯂꯨ ꯍꯥꯏꯔꯒ ꯃꯂꯥ ꯑꯣꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯧꯔꯝ ꯁꯤꯜ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯞꯄꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯤꯡ ꯃꯤꯇ꯭ꯔꯪ ꯊꯧꯒꯜ ꯀꯌꯥ ꯑꯃ ꯚꯥꯕꯣꯛ ꯊꯃꯣꯏ ꯁꯨꯝꯍꯠꯅꯕ ꯍꯩꯖꯕ ꯈꯨꯗꯣꯜ ꯇꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯠ ꯄꯦꯟꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯅꯤꯡꯊꯦꯝꯕꯁꯨ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯝꯕ ꯑꯁꯤꯅꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯌꯥꯝꯕ, ꯃꯤꯇ꯭ꯔꯪ ꯇꯧꯕꯁꯤꯡꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯣꯏꯁꯤꯡꯁꯤꯕꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ, ꯃꯇꯧ ꯇꯝꯕꯒ ꯑꯃꯠꯇ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯃꯤꯇ꯭ꯔꯪ 100ꯃꯨꯛ ꯌꯦꯡꯂꯛꯄꯕꯨ ꯆꯦꯗꯒꯤ ꯈꯨꯟꯅꯨ ꯑꯣꯜꯍꯟꯕ, ꯂꯩꯗꯒꯤ ꯈꯨꯟꯅꯨ ꯑꯣꯜꯍꯟꯕ, ꯃꯁꯤ ꯉꯥꯛꯇ꯫ ꯑꯩꯗꯤ ꯌꯦꯡꯕꯗ ꯋꯥꯔꯦ, ꯌꯨꯝꯗ ꯇꯨꯝꯃꯨꯔꯒꯦ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ꯫ ꯏꯍꯦ, ꯀꯥꯎꯏꯅꯦ, ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯔꯤꯀꯣ꯫ ꯅꯤꯡꯊꯦꯝꯕꯅ, ꯏꯅꯥꯎ ꯅꯤꯡꯇꯝꯕ, ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨꯗꯒꯤ ꯍꯩꯗꯣ ꯑꯃꯠꯇ ꯂꯥꯝꯃꯨ, ꯍꯩꯗꯣ ꯆꯥꯔꯒ ꯌꯦꯡꯈꯤꯒꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯏꯇꯥꯎ ꯅꯤꯡꯇꯝꯕ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯊꯝꯕꯥꯜꯁꯅꯥꯒꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯧꯗꯣꯔꯛꯑꯣ, ꯑꯩ ꯇꯨꯝꯃꯦ꯫ ꯑꯁꯣꯝꯗ ꯃꯤꯡ ꯂꯥꯎꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯃꯊꯪ ꯑꯁꯤꯗꯤ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕꯤ, ꯃꯤꯌꯥꯝꯅ ꯁꯨꯝꯍꯠꯄꯤ ꯃꯤꯇ꯭ꯔꯪ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯛꯈꯪꯅꯕꯤ, ꯊꯣꯛꯄꯤꯔꯛꯂꯣ ꯏꯆꯜ ꯊꯝꯕꯥꯜꯁꯅꯥ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯅꯩ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯅꯤꯡꯊꯦꯝꯕꯅ, ꯑꯁ, ꯍꯩꯒ ꯆꯥꯔꯣꯏꯗ, ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯦꯝꯕꯗꯨ ꯈꯗꯥꯡ ꯁꯧꯔꯒ ꯊꯝꯕꯥꯜꯁꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯃꯤꯠ ꯃꯅꯥ ꯅꯣꯏꯅꯔꯒ ꯊꯝꯕꯥꯜꯁꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯅꯔꯤ꯫ ꯐꯅ ꯀꯨꯏꯔꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯊꯝꯕꯥꯜꯁꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯤꯡ ꯀꯧꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯍꯟꯅ ꯍꯟꯅ ꯀꯧꯊꯣꯛꯆꯩ ꯍꯥꯏꯕꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯃꯤꯌꯥꯝꯒꯤ ꯏꯆꯜ ꯊꯝꯕꯥꯜꯁꯅꯥ꯫ ꯐꯝꯕꯥꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯊꯧꯒꯜ ꯎꯠꯄꯤꯅꯕ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯣ꯫ ꯃꯤꯌꯥꯝꯁꯤꯡ ꯏꯆꯜꯒꯤ ꯃꯤꯇ꯭ꯔꯪ ꯈꯧꯔꯥꯡꯅꯔꯦ꯫ ꯚꯥꯕꯣꯛ ꯑꯃꯅ, ꯍꯣ ꯉꯥꯏꯕ ꯋꯥꯔꯦ, ꯑꯇꯣꯞꯄ ꯑꯃ ꯀꯧꯊꯣꯛꯄꯤꯔꯣ, ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯇꯨꯝꯃꯨꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯁꯣꯝꯗ ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ, ꯏꯆꯜ ꯊꯝꯕꯥꯜꯁꯅꯥꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯏꯇꯥꯎ ꯅꯤꯡꯊꯦꯝꯕ? ꯏꯇꯥꯎ, ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯤꯡꯊꯦꯝꯕꯒ ꯂꯥꯟꯃꯤꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯤꯇ꯭ꯔꯪ ꯇꯧꯐꯝ ꯐꯝꯄꯥꯛ ꯃꯌꯥꯏꯗ ꯃꯩꯈꯨ ꯑꯄꯤꯛꯄ ꯑꯃ ꯀꯛꯈꯠꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯩ꯫ ꯅꯨꯄꯥ ꯑꯃꯅ, ꯀꯔꯤꯅꯣ ꯃꯌꯥꯝ, ꯐꯤ ꯃꯩ ꯆꯥꯛꯄꯒ ꯌꯥꯎꯅꯔꯕꯣ? ꯃꯩꯈꯨ ꯀꯥꯔꯤꯕꯁꯤꯕꯣ? ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯤꯁꯤꯡꯗꯨ ꯄꯥꯏꯔꯒ
ꯌꯦꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯝꯕꯥꯛ ꯃꯌꯥꯏꯗ ꯃꯩꯖꯥꯎ ꯑꯃ ꯕ꯭ꯔꯪ ꯂꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩ꯫ ꯃꯩꯗꯨ ꯐꯝꯕꯥꯛ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯐꯤ ꯁꯦꯝꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯀꯤꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯈꯨꯔꯥꯏ ꯕꯣꯇꯣꯟꯒꯤ ꯕꯨꯠꯇꯨꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯐꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯕꯖꯥꯠꯂꯣ? ꯑꯩ ꯆꯠꯍꯧꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ"꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ "ꯏꯇꯥꯎ ꯀꯗꯨꯝ, ꯊꯥꯡꯗꯣ ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯏꯌꯥꯝꯕ ꯅꯤꯡꯊꯦꯝꯕꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯤꯇ꯭ꯔꯪ ꯇꯧꯐꯝꯗ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ"꯫ ꯅꯤꯡꯊꯦꯝꯕꯅ "ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯀꯨꯝꯍꯩ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ"꯫ ꯂꯥꯟꯃꯤ ꯑꯃꯅ "ꯀꯔꯤꯅꯣ ꯏꯇꯥꯎ, ꯂꯥꯟ ꯄꯥꯝꯃꯦ ꯍꯥꯏꯔꯤꯔꯣ? ꯏꯍꯦ, ꯅꯠꯇ ꯃꯥꯜꯂꯦ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯝꯕꯥꯛ ꯃꯌꯥꯏꯗ ꯄꯥꯏꯔꯤꯕ ꯃꯩꯕꯨꯜ ꯑꯗꯨ ꯕꯪ ꯂꯥꯎꯅ ꯀꯥꯏꯔꯒ ꯃꯩꯕꯨꯜꯗꯨ ꯊꯝꯕꯥꯜ ꯁꯅꯥ ꯁꯠ ꯑꯣꯜꯂꯒ ꯂꯩꯃꯥꯏꯗ ꯗꯝ ꯂꯥꯎꯅ ꯇꯥꯏ꯫ ꯚꯥꯕꯣꯛꯁꯤꯡ ꯋꯥ ꯂꯥꯎꯅꯩ꯫ ꯂꯥꯏꯕꯛꯇ ꯆꯤꯟꯊꯅꯔꯝꯕ ꯍꯨꯃꯥꯡꯁꯤꯡ ꯅꯦꯅꯥ ꯇꯥꯅ ꯇꯩꯊꯣꯛꯅꯩ꯫ ꯃꯤꯇ꯭ꯔꯪꯒꯤ ꯐꯝꯕꯥꯛ ꯑꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯅ ꯇꯧꯔꯛꯂꯤꯕ ꯃꯩꯒꯤ ꯑꯉꯛꯄ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯚꯥꯕꯣꯛꯁꯤꯡ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯟꯅꯗ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯈꯨꯕꯥꯛ ꯃꯈꯣꯜꯅ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯜꯂꯝꯃꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯂꯩꯃꯀꯣꯜ ꯂꯩꯕꯥꯛꯀꯤ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯝꯂꯤ꯫ ꯏꯁꯥ ꯌꯥꯝꯅ ꯅꯤꯛꯏ ꯉꯁꯤꯗꯤ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣꯁꯨ ꯈꯪꯗꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯇꯨꯡꯗꯒꯤ ꯅꯤꯡꯊꯦꯝꯕꯅ ꯇꯞꯅ "ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯔꯣ? ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯗꯨꯅꯤ"꯫ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ "ꯏꯕꯨꯡ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯅꯪꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ"꯫ "ꯑꯍꯣꯏ ꯀꯤꯔꯦ ꯏꯕꯣ, ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯇꯣꯝꯇ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯂꯣꯏ ꯇꯥꯔꯝꯃꯅꯤꯀꯣ"꯫ "ꯂꯣꯏ ꯇꯥꯔꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤꯗꯣ꯫ ꯑꯗꯣ ꯅꯪꯅ ꯃꯤꯇ꯭ꯔꯪꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯕꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯅꯪꯅ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯀꯠꯊꯣꯛꯂꯝꯕꯗꯣ ꯑꯩꯈꯣꯏ ꯕꯥꯕꯨꯡꯅ ꯌꯥꯝ ꯊꯥꯒꯠꯍꯧꯕꯅꯦ ꯅꯪꯕꯨ"꯫ "ꯏꯕꯨꯡ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯄꯥꯝꯗꯤꯌꯦ". "ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯃꯣꯏ ꯆꯥꯎꯕ ꯑꯁꯤꯅꯅꯤ ꯉꯁꯤ ꯑꯩꯅ ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯇꯣꯏꯁꯦ꯫ ꯌꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯒꯦ ꯈꯜꯂꯤ"꯫ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯤꯍꯨꯟ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯅꯤꯡꯊꯦꯝꯕꯗ "ꯏꯕꯨꯡ, ꯑꯩ ꯏꯁꯥ ꯌꯥꯝ ꯅꯤꯛꯏ". ꯅꯤꯡꯊꯦꯝꯕꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ "ꯊꯝꯕꯥꯜ, ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯎ꯫ ꯍꯌꯦꯡ ꯑꯌꯨꯛ ꯄꯥꯕꯨꯡ ꯍꯣꯏ ꯅꯪꯒꯤ ꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯒꯦ"꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯛꯊꯤꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯃꯥꯒꯤ ꯃꯒꯨꯟꯅ ꯅꯤꯡꯊꯦꯝꯕꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯗꯨꯅ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫